India da KANGLON KAINA Narol Da Changshillaklamba Bangladesh Macha Taratret Meghalaya gi West Garo Hills Tagi Police na Phare HAIRI Faraba Miyoi Singh Adudi Sarif Roy Chahi Kunipan Chayan Roy Chahi Kunithoi Nahit Sihik Chahi Kunithoi Mizanur Sihik Chahi Taramapan Hazib Sihik Alamgir Sihik Chahi Kuntaruk Sabir Sihik Chahi Kun Saidul Islam Chahi Kun Manga Sipon Sihik Chahi Kuntra Manga Maruf Sihik Chahi Kuntaruk Amin Sihik Chahi Taranipan Rajab Ali Chahi Taranipan Kabir Sihik Chahi Kuntranipan Muhammad Robiul Islam Chahi Kuntranipan Kabir Sihik Chahi Kuntranithoi Sabana Sihik Chahi Kunithoi Amadi Parul Sihik Chahi Taranipani Pawasin Hai Akaknaba Pawama Fangbadagi West Gari Hills District Police na search operation Chathabada Miyoi Tarataret Adu Fakat Pangam Kibani Miyoi Singh Adu Gari Amada Guwahati Tamna Chatlingai da Fakibani Makoina Guwahati Yoraba Matungda Karnataka Amasung Tamil Nadu Yauna India gi tongan mamafam kaya da Chatkinaba Thorang Torambani Faraba Miyoi Singh Aduna Fongdorakpagi Matung Inna Bangladesh ta leiba Makoiga Pau Faungnaba Miyoi Amana Narol Da India da Changsinbada Mateng Pangba Kaktanatana Sasinaba Aadhaar Card Fauba Semduna Pirakhi Haiba Khangmangamne Hairi